ꯀꯩꯊꯦꯜꯗ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯥꯃꯆꯥ ꯑꯃ ꯌꯦꯔꯨꯝ ꯌꯣꯜꯂꯝꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯂꯒ ꯊꯥꯗꯣꯔꯛꯄ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯂꯥꯟꯅ ꯆꯠꯈꯤꯕ ꯌꯥꯕ ꯈꯔ ꯂꯩꯕꯅ ꯚꯤꯗꯤꯑꯣ ꯅꯝꯈꯤꯕ ꯃꯤꯑꯣꯏ ꯁꯨꯃꯣꯟ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯇꯦꯡ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯀꯃꯤꯁꯟ ꯐꯣꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯥꯏꯜꯗ ꯔꯥꯏꯠꯁ (MCPCR)ꯒꯤ ꯆꯦꯌꯔꯄꯔꯁꯟ ꯀꯩꯁꯥꯝ-ꯄ꯭ꯔꯗꯤꯞꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯅꯋꯥ ꯑꯦꯗꯨꯀꯦꯁꯟꯅ ꯁꯤꯟꯗꯨꯅ ꯍꯟꯗꯛ ꯀ꯭ꯂꯥꯁ 12ꯒꯤ ꯔꯤꯖꯜꯠ ꯍꯥꯏꯗꯣꯔꯛꯄꯗ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁꯤꯡꯗ ꯀꯦꯔꯤꯌꯔ ꯒꯥꯏꯗꯦꯟꯁ ꯀꯥꯎꯟꯁꯦꯂꯤꯡ ꯄꯤꯕꯒ ꯂꯣꯏꯅꯅ ꯐꯦꯂꯤꯁꯤꯇꯦꯁꯟ ꯊꯧꯔꯝ ꯑꯃ ꯊꯥꯡꯃꯩꯕꯟꯒꯤ ꯊꯥꯎ ꯒ꯭ꯔꯥꯎꯟꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄ꯭ꯔꯗꯤꯞꯀꯨꯃꯥꯔꯅ ꯍꯥꯏ ꯃꯤꯑꯣꯏ ꯑꯃꯅ ꯀꯩꯊꯦꯜꯗ ꯑꯉꯥꯡ ꯑꯃ ꯑꯋꯥꯕ ꯇꯥꯕꯗꯒꯤ ꯌꯦꯔꯨꯝ ꯌꯣꯜꯂꯝꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯂꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯑꯗꯨ ꯑꯐꯕꯔꯣꯝꯗ ꯈꯜꯂꯒ ꯇꯧꯔꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯁꯣꯛꯄ ꯌꯥꯕ ꯈꯔ ꯌꯥꯎꯕꯅ ꯚꯤꯗꯤꯑꯣ ꯅꯝꯂꯒ ꯊꯥꯒꯠꯂꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯁꯨꯃꯣꯟ ꯇꯧꯗꯨꯅ ꯀꯧꯔꯒ ꯃꯈꯥ ꯇꯥꯅ ꯇꯧꯗꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯋꯥꯕ ꯅꯪꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤꯁꯨ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔꯒꯤ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯈꯟꯅꯔꯦ꯫ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯊꯥꯒꯠꯄ, ꯁꯦꯌꯔ ꯇꯧꯕꯅꯆꯤꯡꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯗꯨꯅ ꯅꯋꯥ ꯑꯦꯗꯨꯀꯦꯁꯟꯅ ꯀꯦꯔꯤꯌꯔ ꯀꯥꯎꯟꯁꯦꯂꯤꯡꯒꯤ ꯊꯧꯔꯝ ꯑꯃꯗꯤ ꯃꯅꯥ-ꯃꯊꯨꯝ ꯌꯦꯟꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯁꯤ ꯇꯁꯦꯡꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯥꯟ ꯇꯧꯔꯕꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯦꯞꯄ ꯌꯥꯗꯦ, ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯌꯨꯝ ꯃꯀꯩ ꯂꯩꯇꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯀꯨꯏꯅ ꯆꯪꯒꯗꯕ ꯃꯔꯝꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒ ꯄꯨꯟꯁꯤꯜꯂꯒ ꯄ꯭ꯂꯥꯟ ꯑꯃ ꯁꯦꯝꯕ ꯆꯪꯏ꯫ ꯏꯔꯥꯡ ꯑꯁꯤꯗ ꯑꯉꯥꯡ 10,000 ꯂꯣꯝ ꯑꯋꯥꯕ ꯅꯪꯂꯤ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯊꯥꯒꯤ ꯁꯦꯟꯐꯝ ꯄꯤꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕꯁꯨ ꯂꯩꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯦꯔꯤꯌꯔ ꯀꯥꯎꯟꯁꯦꯂꯤꯡꯒꯤ ꯑꯃ ꯄꯥꯡꯊꯣꯛꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯃꯔꯨꯑꯣꯏꯅ ꯍꯟꯗꯛꯀꯤ ꯏꯔꯥꯡꯗꯒꯤ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯑꯣꯏꯔꯤꯕ ꯑꯉꯥꯡꯁꯤꯡ, ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯑꯦꯟꯀꯔꯦꯖ ꯇꯧꯗꯨꯅ ꯂꯝꯖꯤꯡ ꯇꯥꯛꯄꯤꯗꯨꯅ ꯂꯥꯛꯑꯒ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 12ꯒꯤ ꯍꯧꯈꯤꯕ ꯆꯌꯦꯡꯗ ꯃꯥꯏ ꯄꯥꯛꯑꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯀꯦꯔꯤꯌꯔ ꯀꯥꯎꯟꯁꯦꯂꯤꯡ ꯄꯤꯕꯅꯤ꯫ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯇꯧꯕ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯟ ꯇꯧꯔꯒꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯦꯞꯄ ꯌꯥꯗꯦ, ꯂꯥꯟ ꯇꯧꯔꯒꯁꯨ ꯑꯩꯈꯣꯏ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯇꯧꯕꯁꯤ ꯑꯩꯈꯣꯏ MCPCRꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯃꯔꯣꯝꯗ ꯅꯋꯥ ꯑꯦꯗꯨꯀꯦꯁꯟꯒꯤ ꯄ꯭ꯔꯣꯖꯦꯛ ꯗꯥꯏꯔꯦꯛꯇꯔ ꯇꯦꯟꯁꯨꯕꯝ ꯌꯥꯏꯐꯕꯅ ꯍꯥꯏ ꯅꯋꯥ ꯑꯦꯗꯨꯀꯦꯁꯟꯅ ꯄꯥꯏꯈꯠꯂꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯂꯥꯟꯖꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯅꯤ꯫ ꯀ꯭ꯂꯥꯁ 10 ꯑꯃꯗꯤ 12 ꯊꯥꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯦꯛꯖꯥꯝꯗ ꯍꯪꯂꯛꯀꯗꯕꯁꯤꯡ ꯅꯩꯅꯗꯨꯅ ꯃꯦꯇꯔꯤꯌꯦꯜ ꯄꯤꯈꯤ꯫ ꯀ꯭ꯂꯥꯁ 12 ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯣꯏꯅ ꯀꯔꯤ ꯇꯝꯒꯅꯤ, ꯃꯈꯣꯏꯗ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯍꯣꯠꯅꯕꯅꯤ꯫ ꯃꯁꯤꯗ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯕꯤꯔꯛꯄ ꯊꯥꯒꯠꯂꯤ꯫ ꯃꯈꯥ ꯇꯥꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯌꯥꯎꯔꯒꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯀ꯭ꯂꯥꯁ 12 ꯑꯦꯛꯖꯥꯝꯗ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯃꯍꯩꯔꯣꯏ 70,000ꯗ ꯑꯉꯝꯕ ꯃꯅꯥ-ꯃꯊꯨꯝ ꯄꯤꯒꯅꯤ ꯍꯥꯏꯈꯤ꯫ ꯅꯋꯥ ꯑꯦꯖꯨꯀꯦꯁꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯄ꯭ꯔꯣꯖꯦꯛꯁꯤ ꯋꯦꯌꯔ ꯍꯦꯞ ꯑꯣꯜ ꯗ ꯐ꯭ꯂꯥꯋꯔꯁ ꯒꯣꯟ ꯑꯅ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯂꯩ, ꯑꯗꯨꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯚꯇ ꯇꯧꯔꯒ ꯇꯧꯖꯕꯅꯤ ꯅꯋꯥ ꯑꯦꯖꯨꯀꯦꯁꯟ ꯍꯥꯏꯁꯤ꯫ ꯑꯗꯨꯒ ꯅꯋꯥ ꯑꯦꯖꯨꯀꯦꯁꯟ ꯍꯥꯏꯁꯤꯒꯤ ꯃꯥꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯅꯋꯥ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯥꯏꯈꯠꯆꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤ ꯂꯥꯟꯖꯦꯟꯅꯔꯒ ꯂꯥꯛꯄ ꯑꯉꯥꯡꯁꯤꯡ ꯍꯧꯖꯤꯛ ꯂꯥꯟꯖꯦꯟꯅꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯍꯥꯏꯇꯥꯔꯦ꯫